ꯚꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯉꯥꯅꯨ ꯊꯣꯡꯕꯅꯦ ꯁꯤꯗ ꯉꯥꯅꯨ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨ ꯁꯂꯥꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯃꯍꯤ ꯂꯩꯔꯦ ꯉꯥꯅꯨ ꯃꯍꯤ ꯍꯩꯔꯛꯑꯒꯦ ꯁꯤ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯛꯑꯒꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯍꯩꯌꯨꯅꯦ ꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯏꯟꯁꯥꯡ ꯌꯥꯝ ꯁꯨꯒꯠꯂꯦ ꯍꯥꯏꯕ ꯏꯟꯖꯥꯡ ꯍꯥꯎꯔꯒꯅ ꯅꯣꯛꯄ ꯍꯥꯎꯇ꯭ꯔꯒꯅ ꯁꯨꯒꯠꯄ ꯇꯦꯖꯄꯇꯥꯅꯤ ꯁꯤꯗꯤ ꯍꯧꯔꯁꯤꯔꯣ ꯍꯧꯔꯣ ꯆꯥꯔꯣ ꯃꯌꯥꯝꯗꯨꯗꯤ ꯍꯧꯔꯒꯦ ꯁꯤ ꯃꯍꯤꯁꯦ ꯑꯩ ꯁꯥꯏ ꯊꯣꯡꯗꯦ ꯁꯥꯏꯗ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅ ꯊꯣꯡꯕꯅꯦ ꯎꯃꯣꯔꯣꯛ ꯌꯥꯎꯋꯤ ꯏꯃꯥꯕꯣꯛꯁꯅ ꯊꯣꯡꯕꯅꯤ ꯏꯃꯥꯕꯣꯛꯁꯅ ꯃꯅꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯝꯇ ꯃꯅꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤ ꯌꯥꯝ ꯈꯣꯡꯕꯁꯤ ꯐꯖꯅ ꯊꯝꯃꯨ ꯀꯩꯗꯧꯒꯦ ꯊꯝꯃꯒꯦꯔꯣ ꯐꯥꯏꯒꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯊꯝꯃꯗꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁꯥꯔ ꯀꯥꯟꯁꯤꯗ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔ ꯆꯥꯁꯦ ꯍꯥꯏꯔꯣ ꯑꯁꯤ ꯅꯨꯡꯗꯥꯡꯗ ꯅꯠꯇꯦꯕ ꯅꯝꯃꯤ ꯅꯨꯡꯊꯤꯟꯗꯅꯦ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯁꯦ ꯑꯩꯉꯣꯟꯗ ꯆꯥꯛꯈꯨꯝ ꯆꯥꯎꯍꯜꯂꯣ ꯁꯨꯃꯥꯏꯅ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯀꯥꯏꯅ ꯉꯁꯥꯏ ꯌꯥꯝ ꯍꯥꯎꯔꯤꯕ ꯀꯅꯥ ꯍꯧꯔ ꯍꯥꯏꯒꯦ ꯍꯥꯏꯁꯦ ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯥꯟꯁꯤꯔꯣ ꯍꯥꯎꯋꯦ ꯉꯥꯏꯈꯣ ꯏꯁꯤꯡ ꯑꯃ ꯊꯛꯈꯤꯒꯦ ꯈꯨꯍꯥꯎ ꯑꯃ ꯆꯥꯎꯕꯤ ꯇꯥꯟꯁꯤꯔꯣ ꯂꯥꯎ ꯅꯝꯅꯦ ꯑꯗꯨꯒ ꯌꯥꯔꯕ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯆꯥꯔꯣ ꯑꯦ ꯌꯥ ꯆꯥꯎ ꯆꯥꯎꯕꯤ ꯇꯥꯟꯁꯤ ꯍꯥꯏꯕꯅꯤ ꯁꯤꯁꯦ ꯍꯥꯟꯅ ꯎꯠꯂꯝꯃꯨ ꯑꯩꯈꯣꯏ ꯎꯠꯄꯔꯣ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯁ꯭ꯀꯤꯟꯗꯣ ꯊꯦꯡꯅꯗꯤ ꯄꯤꯔꯛꯑꯣ ꯁ꯭ꯀꯤꯟꯗꯣ ꯍꯣꯏ ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯇꯣꯡ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯑꯩꯗꯤ ꯊꯦꯡꯅꯔꯤꯕꯤꯔꯣ ꯉꯁꯥꯏ ꯊꯣꯡꯕꯁꯨ ꯍꯥꯏꯅꯈꯤꯕꯗ ꯃꯇꯣꯡ ꯑꯗꯨꯗꯩ ꯀꯣꯀꯥ ꯃꯔꯨꯁꯦ hào mấy giờ em cần người ta rồi hả mấy giờ rồi cần người ta rồi nhưng mà sao hết bây giờ mà hi ngọt thế này em đi quay mà hi ra nang ngatro ay kita nga hay bada yadi na hay kita
신이 자니. 생브라. 어떤 뼈? 싹 야외 딱 그냥 거지. 시켰네. 응? 이거 먹었나? 자주로 주지. 쌀 하나. 어? 자주로. 자. Mang ta đây. Này kinh phải không vậy? 스김이 진짜 오네. Skinny. Skin. Cái gì? 똥 뼈라. 아, 사이야. 근데 이거 생기를 넣으신다. 사이드비다. 아. 엄마가 잘했어, 처음. 나 이게 괜찮아. 여자 더. hai bên đấy là không dám lúc nào mà không phải hình của cháu rồi đó. cái mai phân nắp thế này không thèm nhiều quá. Tinh thổ ấy tinh thủy ta mua cái sạc ở đây. nên cha xa tầm này anh cá tổ tầm này ngay sự kiện ô còn ngắn lúc nào phải mình à ngon. đang nhìn nó không mà cái live của cái nó gì ngắn lúc cái sân đấy là hỏi anh mà nó cùng nó là cái nào em nè ngon luôn ngắn lúc sân này chả sân đang chơi sân hỏi ngắn hỏi anh nhưng thùng anh nhưng chạy cái nào ngon được đi luôn đây sân thùng nó sân dài là bạn ngắn lúc thùng ngắn lúc dài là bạn anh mà thùng dài là anh mà dài là bạn là hỏi không nè anh nhưng hỏi nhưng ngắn lúc này thì không hiểu quả toàn mà hòm nhau hả chứ mà tiếng là như này đây hả
ꯃꯍꯤ ꯌꯥꯎꯕꯩ ꯅꯪ ꯆꯥꯛ ꯆꯥꯏ ꯃꯇꯣꯡ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯍꯥꯟꯅ ꯂꯤꯕꯩ ꯉꯥꯡ ꯅꯪ ꯆꯥꯎ ꯍꯥꯏꯗ ꯂꯤꯔꯕ ꯉꯥꯅꯨꯁꯦ ꯑꯗꯨ ꯍꯥꯎ ꯌꯥꯎꯋꯦ ꯆꯥꯛ ꯍꯥꯞꯄ꯭ꯔꯣꯁꯤ ꯍꯥꯟꯅ ꯄꯣꯔꯥ ꯃꯣꯛꯁꯥ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯛꯁꯥꯗꯣ ꯍꯨꯃꯥꯡ ꯇꯥꯕ ꯑꯣꯏꯔꯦ ꯅꯪꯗꯤ ꯁꯥꯕꯩꯅꯦ ꯍꯨꯃꯥꯡ ꯇꯥꯏꯗꯣ ꯅꯪ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯆꯥꯔꯣꯏ ꯍꯥ ꯑꯣꯏꯕꯅ ꯆꯥꯛ ꯂꯩꯇꯦ ꯈꯜꯂꯣ ꯌꯥꯎꯗꯦ ꯎꯝ ꯌꯥꯎꯗꯦ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯇ ꯍꯥꯏꯔꯦ ꯌꯥꯝ ꯆꯥꯅ ꯅꯕꯨꯛ ꯂꯦꯡꯈꯠꯀꯅꯤ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯍꯨꯃꯥꯡꯒ ꯇꯨꯇꯨꯞ ꯇꯥꯔꯛꯄ ꯍꯥꯏꯅꯗ ꯀꯩꯁꯨ ꯅꯥꯀꯟꯗ ꯁꯥꯏꯗ ꯅꯥꯀꯟꯗ ꯆꯥꯔꯛꯄ ꯆꯥꯗ ꯐꯥꯏꯒꯟ ꯇꯥꯔꯤꯅꯦ ꯑꯩꯒꯤ ꯂꯥꯟꯅꯗꯦ ꯑꯗꯨꯗꯤ ꯀꯥꯏꯗꯦ ꯑꯅꯧꯕꯅꯤ ꯇꯩꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯁꯥ ꯃꯔꯣꯛ ꯌꯥꯝꯃꯟꯒ꯭ꯔꯦ ꯍꯥꯎꯔꯦ ꯁꯤ ꯈꯔ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯆꯥꯒꯦꯔꯥ ꯂꯥꯎ ꯂꯥꯟ ꯅꯥꯔꯟꯕꯤ ꯃꯇꯣꯡ ꯈꯟꯗꯣꯛꯑꯒ ꯁꯤꯂ ꯁꯤ ꯍꯥꯏꯒꯅ ꯍꯥꯏ ꯇꯧꯕꯁꯦ ꯈꯪꯕ
plus ဆက်ရတယ်ထောင်ခွဲရတယ်အချီရတယ်ဒါရောလေပါမာတူနေ video lo chụp kìa video ရှိလို့ဖိုးရင်ဗီဒီယိုမှာတက်ထားကြတယ် like share subscribe comment တော့ပြီးတော့မှာ